ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯔꯨꯕꯤ ꯂꯩꯇꯕꯒꯤ ꯄꯥꯎꯅ ꯄꯨꯛꯅꯤꯡ ꯅꯤꯜꯂꯦ꯫ ꯉꯔꯥꯡꯇ ꯊꯦꯝꯕꯒꯤ ꯃꯃꯥ ꯃꯆꯥꯒꯤ ꯀꯔꯃ, ꯉꯁꯤꯅ ꯇꯔꯨꯕꯤꯒꯤ, ꯃꯊꯪꯅ ꯀꯅꯥꯒꯤ ꯑꯃꯨꯛ? ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯕ ꯃꯤꯄꯥꯏꯅꯔꯦ꯫ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯄꯧꯅꯥꯁꯨ ꯄꯥꯎꯗꯨ ꯇꯥꯕꯗ ꯁꯪꯁꯀꯥꯔ ꯌꯥꯎꯕ ꯂꯥꯛꯏ꯫ ꯃꯆꯤ ꯃꯆꯤ, ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯅꯕꯗꯨ ꯍꯥꯏꯐꯦꯠ ꯇꯥꯔꯤꯕꯅꯤ꯫ ꯅꯨꯄꯥ ꯑꯃꯅ, "ꯍꯟꯗꯛ ꯃꯔꯛꯁꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏꯀꯣ?" ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯑꯗꯨꯅꯤꯅꯦ, ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯀꯥꯟꯗ ꯀꯞ ꯂꯥꯎꯕꯒꯨꯝꯕ ꯑꯃ ꯍꯦꯛ ꯍꯦꯛ ꯇꯥꯔꯤꯌꯦ꯫ ꯑꯗꯨ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯕ꯭ꯔꯥ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯡꯇꯤꯒꯤꯅꯤꯅꯦ꯫ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ, ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ?" ꯑꯁꯣꯝꯗꯅ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯗꯨꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯥꯁꯣꯟ ꯄꯤꯛꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ "ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ, ꯃꯆꯥ ꯑꯃ ꯌꯥꯎꯗꯅ ꯙꯥꯔ ꯅꯂꯥ ꯁꯟꯗꯣꯛꯂꯝꯕꯁꯨ ꯅꯠꯇꯦ, ꯍꯦꯛ ꯂꯦꯝꯅ ꯃꯥꯡꯉꯤꯗ꯫ ꯍꯣ, ꯃꯆꯥ ꯌꯥꯎꯗ꯭ꯔꯤꯁꯦ ꯐꯔꯕꯅꯤ, ꯍꯌꯦꯡ ꯅꯨꯄꯥ ꯑꯁꯤꯅ ꯅꯨꯄꯤ ꯑꯃ ꯊꯤꯔꯛꯄꯗ ꯀꯩꯁꯨ ꯂꯨꯅ ꯇꯧꯕꯤꯔꯣꯏ꯫ ꯍꯣꯏꯅꯦ ꯃꯗꯨꯁꯨ꯫ ꯑꯇꯩ ꯂꯥꯏꯔꯤ ꯏꯆꯦ, ꯍꯟꯗꯛ ꯃꯔꯛ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯤꯁꯦ ꯑꯩꯗꯤ ꯆꯤꯡꯅꯩꯀꯣ꯫ ꯀꯔꯤꯅꯣꯅꯦ ꯆꯤꯡꯅꯔꯤꯕꯣ, ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯁꯤꯡꯉꯝꯗꯅ ꯁꯤꯈꯤꯕ ꯊꯋꯥꯏꯗꯨꯅ ꯃꯊꯪ ꯃꯊꯪ ꯑꯋꯥꯕ ꯅꯪꯍꯜꯂꯤꯕ꯭ꯔꯥ ꯈꯜꯂꯤꯕꯅꯤ꯫ ꯉꯔꯥꯡꯇ ꯃꯃꯥ ꯃꯆꯥꯒꯤ ꯁꯪꯁꯀꯥꯔ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤ, ꯉꯁꯤ ꯑꯃꯨꯛ, ꯍꯌꯦꯡꯅ ꯀꯅꯥꯗ ꯇꯥꯅꯤ, ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯗꯣ꯫ ꯍꯣꯏꯅꯦ, ꯅꯪꯅꯕꯨ ꯍꯥꯏꯔꯒ ꯅꯤꯡꯁꯤꯡꯉꯤ, ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯃꯔꯥꯜꯅ ꯁꯤꯖꯕꯅꯤ, ꯐꯠꯇꯕ ꯃꯤ ꯍꯥꯏꯁꯤꯗꯤ ꯁꯤꯈ꯭ꯔꯁꯨ ꯃꯤ ꯑꯣꯠꯂꯤꯗꯨꯅꯤ꯫ ꯈꯪꯗꯦ ꯈꯪꯗꯦ ꯏꯆꯦ, ꯑꯩꯗꯤ ꯌꯥꯝ ꯆꯤꯡꯅꯩ꯫ ꯑꯃꯝ ꯑꯊꯦꯡꯗꯒ ꯃꯄꯥꯟꯒ ꯊꯣꯛꯆꯗ꯭ꯔꯕꯅꯤ, ꯊꯣꯡ ꯂꯣꯜꯂꯒ ꯑꯗꯨꯝ ꯂꯩꯔꯦ꯫ ꯏꯍꯦ, ꯑꯣꯟꯊꯣꯛꯏꯗ ꯅꯪꯁꯨ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯣꯠꯂꯣꯏꯅꯕ ꯈꯨꯜ ꯂꯥꯟꯅ ꯃꯪ ꯇꯝꯅ ꯄꯨꯔꯛꯂꯦ꯫ ꯁꯥꯒꯩꯒꯤ ꯃꯇꯩ ꯃꯆꯦ ꯃꯆꯜ ꯄꯨꯝꯕ ꯇꯔꯨꯕꯤꯕꯨ ꯀꯧ ꯀꯧꯗꯨꯅ ꯀꯞꯂꯤ꯫ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯨꯗ ꯐꯅ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ, ꯀꯧꯅꯗ ꯉꯥꯡꯅꯗ꯭ꯔꯕꯁꯨ, ꯃꯥꯡꯈ꯭ꯔꯕ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯔꯕ ꯑꯗꯨꯗꯗꯤ ꯀꯧ ꯀꯧꯗꯨꯅ ꯇꯦꯡꯊꯥꯏ ꯍꯥꯏꯕꯗꯨꯅꯤ ꯇꯧꯔꯤꯕꯁꯤ꯫ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯅꯤ, ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯃꯧꯅꯤ, ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯌꯨꯝ ꯄꯨꯖꯕꯅꯤ, ꯑꯔꯦꯝꯕꯗ ꯍꯦꯛ ꯃꯥꯡꯈꯤꯗ ꯄꯥꯝꯃꯨꯏꯗ ꯍꯥꯏꯗꯨꯅ ꯁꯣꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯪ ꯌꯧꯔꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯠꯂꯣꯏꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯃꯆꯥ ꯄꯤꯕ ꯊꯝꯂꯝꯕ ꯅꯠꯇꯕꯅꯤꯅ ꯃꯄꯨꯔꯣꯏꯕꯅ ꯃꯩ ꯀꯣꯏꯗꯨꯅ ꯑꯔꯣꯏꯕꯗ ꯁꯤꯡ ꯑꯗꯨꯗ ꯃꯩꯗꯨ ꯍꯦꯛ ꯆꯨꯕꯒ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯨꯅ ꯃꯩꯗꯨ ꯂꯣꯏꯅ ꯃꯨꯠꯈ꯭ꯔꯦ꯫ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯉꯛ ꯇꯉꯛ ꯌꯦꯡꯅꯗꯨꯅ ꯂꯩꯔꯦ꯫ ꯐꯅ ꯀꯟꯅ ꯃꯩꯗꯨ ꯆꯨꯈꯠꯅꯕ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯄꯥꯛ ꯍꯦꯛ ꯆꯥꯛꯎ ꯌꯥꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯇꯔꯨꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯕꯨ ꯌꯦꯡꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯤ꯫ ꯅꯥꯀꯟꯗꯅ ꯂꯨꯋꯥꯡꯅꯨ ꯃꯀꯥ ꯂꯥꯝꯅ ꯌꯦꯡꯗꯨꯅ ꯃꯣꯃꯣ ꯅꯣꯛꯂꯤ꯫ ꯂꯨꯋꯥꯡꯅꯨꯅ, "ꯀꯔꯤꯒꯤ ꯀꯞꯂꯤ? ꯅꯣꯛꯎ, ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯎ꯫ ꯅꯪꯁꯨ ꯑꯩꯒꯨꯝꯅ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩꯌꯨ꯫ ꯅꯪꯒꯤ ꯍꯛꯆꯥꯡ ꯃꯩꯅꯨꯡ ꯆꯪꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯂꯥꯏꯔꯝꯂꯦꯟ ꯌꯧꯕ ꯉꯝꯗ꯭ꯔꯒ ꯅꯪꯅ ꯀꯔꯤꯒꯤ ꯌꯧꯒꯅꯤ?" ꯂꯨꯋꯥꯡꯅꯨꯒꯤ ꯊꯋꯥꯏ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯇꯔꯨꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯁꯥꯎꯔꯛꯏ꯫ "ꯅꯪꯅ ꯆꯠꯄ ꯂꯤꯆꯠꯇꯨꯒꯤ ꯃꯍꯩꯅꯤ꯫ ꯑꯩꯗꯤ ꯅꯪꯗꯧꯅ ꯂꯝꯆꯠ ꯀꯥꯝꯗꯦ, ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯑꯣꯏꯗꯦ." ꯂꯨꯋꯥꯡꯅꯨ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯇꯨꯅ ꯃꯔꯛ ꯊꯠꯂꯛꯏ꯫ "ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯕꯗꯨ ꯐꯥꯎꯕ ꯅꯁꯥꯒꯤ ꯅꯔꯥꯜ ꯌꯥꯖꯗ꯭ꯔꯤ꯫ ꯅꯪꯅ ꯉꯝꯃꯦ ꯑꯩꯕꯨ ꯃꯥꯡꯍꯜꯂꯣ, ꯑꯩꯅ ꯉꯝꯃꯦ ꯅꯪꯕꯨ ꯏꯈꯥꯗ ꯊꯝꯒꯅꯤ." ꯊꯋꯥꯏ ꯑꯅꯤꯗꯨ ꯆꯤꯛꯅꯒꯗꯕꯒꯤ ꯁꯦꯝ ꯁꯥꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯛꯎꯗꯕ ꯃꯉꯥꯜ ꯑꯃ ꯊꯣꯔꯛꯇꯨꯅ ꯈꯥꯝꯔꯩ꯫ "ꯉꯥꯏꯈꯣ, ꯀꯔꯤꯒꯤ ꯑꯗꯨꯛ ꯋꯥꯈꯜ ꯊꯦꯟꯕꯅꯣ? ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯇꯥꯏꯕꯪꯒꯤ ꯂꯤꯆꯠ ꯆꯠꯇꯕ ꯅꯪꯅ ꯇꯧꯖꯔꯨꯕꯒꯤ ꯀꯔꯃꯒꯤ ꯃꯍꯩ ꯅꯁꯥꯅ ꯐꯪꯖꯕꯅꯤ." ꯑꯁꯤ ꯈꯛꯇꯃꯛ ꯍꯥꯏꯔꯝꯂꯒ ꯃꯉꯥꯜ ꯑꯗꯨ ꯃꯨꯠꯈ꯭ꯔꯦ꯫ ꯇꯔꯨꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗꯨꯗ ꯀꯨꯟꯊꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯏ꯫ ꯂꯨꯋꯥꯡꯅꯨꯒꯤ ꯊꯋꯥꯏ ꯑꯗꯨꯗꯤ ꯃꯄꯨ ꯃꯥꯒꯤ ꯈꯨꯌꯥꯗ ꯆꯪꯖꯗꯨꯅ ꯃꯔꯥꯜ ꯂꯩꯔꯕꯁꯤꯡꯕꯨ ꯂꯃꯟ ꯈꯨꯝꯖꯒꯦ ꯍꯥꯏꯖꯕꯗ ꯌꯥꯕꯤꯔꯛꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯃꯛꯅ ꯂꯦꯝꯅ ꯃꯐꯝ ꯑꯗꯨꯗ ꯃꯥꯡꯈ꯭ꯔꯦ꯫ ꯂꯨꯋꯥꯡꯅꯨꯅ ꯆꯠꯈ꯭ꯔꯕꯗ ꯉꯁꯥꯏ ꯃꯩ ꯆꯥꯛꯎ ꯌꯥꯗ꯭ꯔꯕ ꯇꯔꯨꯕꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯇꯨꯝꯅꯕ ꯆꯥꯛꯂꯛꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯀꯟꯍꯥꯏ ꯃꯁꯥꯗꯨ ꯏꯁꯨꯛ ꯁꯨꯛꯊꯅ ꯂꯩ꯫ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦ꯫ ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ ꯈꯨꯜ ꯑꯁꯤꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯤꯕ ꯑꯗꯨ꯫ ꯑꯗꯨꯕꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯕꯅꯤ꯫ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯌꯨꯝ ꯏꯪꯈꯣꯜꯁꯤ
ꯃꯥꯒꯤ ꯑꯣꯏꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯑꯐ ꯐꯠꯇ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯑꯗꯨꯃꯛ ꯂꯩꯁꯤꯟꯈꯤꯕꯅꯤ꯫ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯂꯩꯕꯗꯒꯤ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯉꯁꯤ ꯐꯥꯎꯕ ꯐꯥꯎꯗ꯭ꯔꯤ꯫ ꯉꯁꯤꯗꯤ ꯃꯁꯥ ꯑꯗꯨ ꯏꯆꯤꯡ ꯆꯤꯡꯅꯔꯛꯇꯨꯅ ꯑꯁꯨꯝ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯟꯕꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯔꯦ, "ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯄꯥꯕꯨꯡ, ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯕꯣ? ꯂꯥꯎꯅꯦ, ꯋꯥ ꯑꯃ ꯈꯟꯅꯁꯤ꯫ ꯋꯥꯈꯜꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯌꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯌꯨ, ꯑꯩꯁꯨ ꯈꯪꯖꯒꯦ꯫ ꯑꯇꯩꯒꯤ ꯅꯠꯇꯦ, ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯉꯁꯤ ꯐꯥꯎꯕ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕ ꯇꯧꯗꯅ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯑꯁꯦ ꯐꯠꯇ ꯅꯨꯡꯗ ꯂꯩꯒꯗ꯭ꯔꯥ ꯆꯤꯡꯅꯔꯛꯏ꯫ ꯍꯥꯏꯔꯤꯁꯤꯕꯨ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯕꯨ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯗꯦꯗ꯫ ꯅꯆꯥꯗ ꯅꯠꯇꯅ ꯏꯁꯨꯒ ꯏꯃꯧꯒ ꯂꯩꯈꯤꯗꯕꯗꯨꯁꯨ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯁꯨꯃꯥꯡ ꯑꯁꯤꯗ ꯄꯣꯠꯂꯣꯏꯈꯤ ꯍꯥꯏꯕꯗꯣ ꯇꯧꯍꯩꯕ ꯊꯕꯛ ꯅꯠꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯧ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯥꯝꯂꯨꯗꯕꯅ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯍꯩꯅ ꯉꯁꯤ ꯃꯤꯁꯤ ꯃꯤꯅꯥ ꯂꯦꯞꯇ꯭ꯔꯤꯕ ꯑꯁꯦ꯫ ꯑꯗꯨꯅ ꯏꯪꯈꯣꯜ ꯑꯁꯦ ꯊꯥꯗꯣꯛꯂꯁꯤ꯫ ꯅꯆꯥꯒ ꯅꯃꯧꯒꯅ ꯍꯣꯠꯅꯖꯔꯛꯇꯨꯅ ꯂꯦꯞꯆꯔꯝꯕꯅꯤ꯫ ꯅꯪ ꯑꯩꯅ ꯃꯄꯨ ꯁꯥꯗꯨꯅ ꯀꯔꯥꯝ ꯆꯥꯎꯔꯨꯕꯗ ꯑꯋꯥꯕ ꯁꯣꯏꯗꯅ ꯇꯥꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯍꯌꯦꯡꯃꯛ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯁꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯕꯗꯤ ꯀꯔꯤ ꯀꯥꯏꯒꯦ? ꯃꯤꯒꯤ ꯃꯄꯣꯠꯇ ꯏꯄꯣꯠ ꯁꯥꯒꯨꯝꯁꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯤꯉꯣꯟꯗ ꯂꯦꯝꯅ ꯄꯤꯊꯣꯛꯁꯤ꯫ ꯃꯗꯨꯅ ꯃꯍꯩ ꯑꯣꯏꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯊꯪꯅꯕ ꯂꯧꯕꯨꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡꯅ ꯍꯪꯒꯥ ꯍꯪꯒꯥ ꯀꯞꯄꯁꯨ ꯇꯥꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯐꯠꯇꯕ ꯈꯔꯅ ꯃꯃꯥ ꯃꯆꯥꯕꯨ ꯑꯣꯠ ꯅꯩꯕꯒꯤ ꯃꯑꯣꯡꯅꯤ ꯇꯥꯔꯤꯕ ꯑꯗꯨ꯫ ꯀꯟꯍꯥꯏꯅ, "ꯀꯅꯥꯅꯣꯅꯦ ꯊꯦꯡꯂꯀꯥꯟꯁꯤꯗ ꯐꯠꯈꯤꯗ꯭ꯔꯦꯗ ꯃꯤꯁꯤꯡꯁꯦ? ꯑꯗꯨꯅꯤꯅꯦ, ꯃꯃꯥ ꯃꯆꯥꯒ ꯑꯣꯏꯖꯥꯠꯂꯥ? ꯊꯣꯛꯂꯒ ꯌꯦꯡꯉꯨꯁꯤꯔꯣ? ꯉꯥꯏꯈꯣꯗ, ꯊꯦꯡꯂꯀꯥꯟꯁꯤꯗ ꯇꯨꯝꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦ ꯑꯩꯕꯨ"꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯡꯁꯤꯔꯕ ꯑꯉꯥꯡ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯀꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯕꯣꯕꯣ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯃꯄꯥꯟꯗ ꯊꯝꯂꯤꯁꯦ? ꯑꯩ ꯌꯥꯝ ꯏꯪꯉꯦ ꯕꯣꯕꯣ, ꯑꯩꯕꯨ ꯀꯣꯟꯕꯤꯌꯣ꯫ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯠ ꯁꯨꯠ ꯀꯞꯂꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯥꯟꯕꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯦ꯫ ꯀꯟꯍꯥꯏꯁꯨ ꯑꯗꯨꯃꯛ ꯉꯥꯏ, ꯉꯛꯄꯒ ꯀꯤꯕꯒꯅ ꯂꯣꯏꯔꯦ꯫ ꯋꯥꯗꯤ ꯉꯥꯡꯗ ꯑꯅꯤꯗꯨ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯑꯃ ꯀꯞ ꯂꯥꯎꯗꯨꯅ ꯀꯟꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯃꯥꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯅ ꯀꯞꯅ ꯂꯥꯎꯔꯤ꯫ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯞ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯄꯨꯛꯅꯤꯡ ꯅꯤꯜꯂꯦ꯫ ꯀꯞꯂꯤꯕ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯄꯦꯅꯥꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯁꯩꯊꯥꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ꯫ ꯀꯟꯍꯥꯏꯅ, "ꯀꯔꯤꯅꯣꯗ, ꯍꯧꯖꯤꯛꯄꯨ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝꯁꯨ ꯅꯠꯇꯅ ꯀꯔꯥꯏꯗꯒꯤ ꯄꯦꯅꯥꯒꯤ ꯁꯩꯁꯛꯅꯣ?" ꯃꯥꯟꯕꯤꯅ, "ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩ ꯏꯁꯥꯁꯤ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯑꯩ ꯃꯩꯅ ꯆꯥꯛꯄꯒꯨꯝ ꯃꯩꯁꯥ ꯐꯥꯎꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯀꯟꯍꯥꯏ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯇꯧꯕꯨ ꯎꯔꯒ ꯇꯧꯐꯝ ꯈꯪꯗ ꯉꯥꯏꯍꯥꯛ ꯎꯪꯗꯨꯅ ꯂꯩ꯫ ꯑꯃꯨꯛꯁꯨ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯃꯈꯣꯜ ꯍꯧꯅ ꯊꯤꯜꯂꯛꯇꯨꯅ ꯊꯋꯥꯏ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯀꯞ ꯂꯥꯎꯔꯤ꯫ ꯀꯟꯍꯥꯏ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯦ꯫ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯄꯥꯟꯗꯅ ꯀꯞ ꯂꯥꯎꯔꯤ, manungdana magi loinavigi chainakhol. Adumna yum inkol adu puknin nilnapa matungda amuk chap lepkhre. Adumna hek lepkhivaga manvidu tumina laikhre. Kanhai magi loinavigi manakta changsinduna yengluba matamdadi angakpa oire. Mamit ani adu angaubu ngakta kakhaladuna masa pumba maina chakpagum kathektuna leirami. Matau adu da Kanhai magi loinavigi hakchang adubu konduna o khongna kablai. Thong adusu lepa laitana thilai. Aroiva oina Kanhai matin amuktang yothaduna thongdu tamna changsilli. Mana adumna hek changsinbaga mapandagi amu makhol hauna thilai. Kanhai khangprek khangna tung khajik hanbani. Adubu pakhatpaga kaiga makhongdu khurau thangduna longna leimaida haithakre. Mana adumna hek tavaga thong adu khanghaudana matomta safu kanna hangdorai. Adumna hek hangdorakpaga luwangnugi tamkhirawa sakpamda paisilai. Amuk sutungdagi pikliva masugi thawaina mavu laknarai. Adumna tawrakpa aduda Kanhai tungmang nakoi koyeng yingi. Masa pumba humang anapi kangle. Khudak aduda mama machadu Kanhai tamna paisilai. Matau aduda Kanhai pakhatpaga kaiga mamit mana onkhatuna aroiva hiptan kre.
ꯊꯝꯕꯥꯜ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯄꯤꯔꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠ ꯏꯜꯂꯤꯕ ꯐꯤꯖꯤ ꯑꯗꯨꯅ ꯃꯤꯠꯂꯨ ꯑꯅꯤꯗꯨꯕꯨ ꯇꯩꯊꯣꯛꯆꯩ꯫ ꯁꯅꯥ ꯑꯃꯗꯤ ꯊꯣꯏꯁꯨ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯔꯨꯕꯗ ꯃꯁꯥꯗꯨ ꯍꯥꯏꯉꯝ ꯇꯧꯉꯝꯗꯕ ꯑꯃ ꯐꯥꯎꯔꯔꯦ꯫ ꯊꯣꯏꯗꯤ ꯃꯊꯃꯣꯏꯗꯨ ꯄꯨꯕ ꯉꯝꯗꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯤ꯫ ꯁꯅꯥꯅ ꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯏꯅꯦ, ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯈꯤꯗ꯭ꯔꯕ? ꯊꯝꯕꯥꯜ ꯃꯈꯣꯜ ꯏꯁꯤ ꯁꯤꯅ ꯈꯨꯝꯂꯛꯏ꯫ ꯂꯥꯛꯈꯤ꯫ ꯂꯨꯋꯥꯡꯅꯨꯒꯤ ꯃꯇꯩ ꯃꯣꯆꯥꯒꯤ ꯃꯌꯥꯝꯕ ꯑꯃ ꯂꯩꯕ ꯑꯗꯨ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯦ ꯄꯥꯎ ꯇꯥꯕꯗ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨ ꯂꯧꯕ ꯂꯥꯛꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯐꯅ ꯀꯨꯏꯅ ꯂꯩꯔꯒ ꯌꯨꯝ ꯑꯁꯦ ꯃꯤꯉꯣꯟꯗ ꯌꯣꯟꯈꯤꯕꯅꯤ꯫ ꯅꯈꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯤ ꯃꯁꯤꯡ ꯌꯥꯝꯂꯕꯅꯤ, ꯑꯗꯨꯕꯨ ꯑꯃꯠꯇ ꯂꯩꯕ ꯉꯝꯗꯕꯅꯤ꯫ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯍꯤꯡꯗꯕꯅꯤ꯫ ꯈꯨꯜ ꯑꯁꯦ ꯄꯨꯡꯃꯨꯠ ꯃꯨꯠꯂꯕꯅꯤ꯫ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯑꯩ ꯈꯛꯇꯅꯤ꯫ ꯑꯗꯨꯃꯛꯅ ꯉꯁꯤ ꯃꯤ ꯀꯌꯥ ꯇꯥꯗ꯭ꯔꯤꯕ ꯑꯁꯦ? ꯏꯅꯦ, ꯑꯗꯨꯗꯤ ꯐꯠꯇꯕ ꯃꯈꯣꯏ ꯑꯗꯨꯗꯤ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯕꯔꯥ? ꯇꯣꯝꯄꯣꯛ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯀꯗꯥꯏꯗ ꯂꯣꯠꯈ꯭ꯔꯕꯅꯣ? ꯍꯤꯡꯗꯤ ꯍꯤꯡꯂꯝꯈꯤꯒꯅꯤ ꯃꯥ꯫ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯃꯇ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯂꯥꯛꯂꯕꯗꯤ ꯃꯥꯒꯤ ꯊꯋꯥꯏ ꯃꯥꯡꯂꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯂꯝꯒꯅꯤ꯫ ꯁꯅꯥ ꯅꯥꯁꯣꯟ ꯄꯤꯛꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯇꯣꯝꯄꯣꯛ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯁꯅꯥ ꯇꯨꯝꯗ꯭ꯔꯦ꯫ ꯇꯣꯝꯄꯣꯛ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯅꯥ ꯑꯣꯏꯔꯤꯒꯕ ꯈꯟꯕꯗ ꯇꯨꯝꯗꯅ ꯅꯣꯡꯉꯥꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯟꯅꯒꯨꯝ ꯀꯥꯏꯗꯅ ꯃꯊꯧ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯊꯣꯏꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯤ, ꯑꯗꯨꯕꯨ ꯋꯥꯈꯜꯅ ꯐꯨꯃꯪꯅꯅ ꯅꯥꯆꯪꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯆꯠꯈꯤꯕꯒ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯝꯂꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯇꯣꯝꯇ ꯂꯩꯕꯗꯨ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯃꯣꯏꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯊꯤꯜ ꯑꯃ ꯐꯥꯎꯕꯒꯨꯝ ꯇꯧꯔꯔꯦ꯫ ꯑꯁꯨꯝ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯊꯕꯛ ꯇꯧꯔꯝꯕꯗꯒꯤ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯗꯨꯅ ꯃꯊꯛꯀꯤ ꯀꯥ ꯂꯩꯔꯤꯕ ꯑꯗꯨꯗ ꯀꯥꯈꯠꯂꯛꯏ꯫ ꯃꯈꯣꯏꯒꯤ ꯇꯨꯝꯐꯝ ꯀꯥ ꯂꯩꯔꯤꯕ ꯑꯗꯨꯒ ꯊꯪꯅꯅ ꯀꯥ ꯃꯆꯥ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯅꯣꯡꯃꯇ ꯆꯪꯗꯅ ꯌꯦꯡꯂꯨꯗꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯕ ꯑꯗꯨꯈꯛ ꯅꯠꯇꯅ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯎꯐꯨꯜꯅ ꯕ꯭ꯔꯪ ꯕ꯭ꯔꯪ ꯍꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯨꯏꯅ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯇꯅ ꯊꯝꯕ ꯑꯣꯏꯕꯅ ꯑꯃꯣꯠꯄꯅꯁꯨ ꯈꯝ ꯊꯦꯡꯂꯦ꯫ ꯃꯅꯥꯇꯣꯟ ꯑꯗꯨ ꯈꯨꯝꯗꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯀꯥꯗꯨꯗ ꯑꯁꯨꯝ ꯌꯦꯡꯏ꯫ ꯊꯣꯡꯅꯥꯎ ꯃꯆꯥ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯉꯥꯜ ꯈꯔ ꯆꯪꯍꯜꯂꯤ, ꯃꯇꯤꯛ ꯆꯥꯅ ꯐꯪꯕꯗꯤ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯀꯥ ꯑꯗꯨ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯗꯨꯅ ꯄꯣꯠꯆꯩꯁꯤꯡꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯏ꯫ ꯎꯐꯨꯜ ꯋꯥꯏꯐꯨꯜꯁꯤꯡꯅꯁꯨ ꯂꯣꯏꯔꯦ, ꯃꯤꯔꯥꯡꯁꯤꯡꯅꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯦ꯫ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯐꯤ ꯑꯃ ꯄꯥꯏꯗꯨꯅ ꯃꯤꯔꯥꯡꯁꯤꯡ ꯑꯗꯨ ꯍꯥꯏꯐꯦꯠ ꯀꯟꯊꯕꯗ ꯐꯤ ꯑꯗꯨꯅ ꯄꯟꯗꯨꯅ ꯂꯩꯃꯥꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯈꯣꯜ ꯍꯧꯅ ꯇꯥꯔꯛꯏ꯫ ꯊꯣꯏ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨ ꯂꯦꯞꯄꯤ꯫ ꯇꯥꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯨꯟꯒꯠꯇꯨꯅ ꯌꯦꯡꯏ꯫ ꯃꯣꯃꯣꯟ ꯅꯣꯛꯄ ꯃꯤꯅꯣꯛꯅ ꯃꯥꯏꯊꯣꯡꯒꯤ ꯂꯩꯇꯦꯡ ꯑꯣꯏ꯫ ꯃꯇꯝꯕꯥꯛꯇ ꯅꯋꯥ ꯑꯃꯄꯝ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯆꯤꯡ ꯂꯦꯝꯅ ꯐꯝꯂꯤ꯫ ꯂꯦꯡꯕꯥꯟ ꯑꯗꯨꯗ ꯈꯨꯠ ꯑꯃꯅ ꯇꯨꯡꯗꯒꯤ ꯀꯣꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯂꯦꯞꯂꯒ ꯅꯝꯕ ꯐꯣꯇꯣꯅꯤ꯫ ꯃꯥꯅꯤ, ꯐꯣꯇꯣ ꯑꯗꯨ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ, ꯂꯨꯋꯥꯡꯅꯨ ꯑꯃꯗꯤ ꯃꯣꯆꯥꯅꯤ꯫ ꯊꯣꯏ ꯐꯣꯇꯣ ꯑꯗꯨ ꯎꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯁꯨꯛ ꯆꯤꯡꯂꯦꯝꯅ ꯅꯤꯡꯊꯤꯖꯕꯤ, ꯑꯁꯨꯛ ꯆꯪꯈꯣꯟꯕꯤ ꯅꯨꯖꯥ ꯑꯁꯤꯕꯨ ꯈꯥꯉꯨꯊꯛꯇ ꯂꯩꯃꯟ ꯆꯟꯍꯟꯗꯨꯅ ꯃꯥꯡꯍꯟꯈꯤꯕ ꯐꯠꯇꯦꯗꯀꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯑꯀꯥꯏꯕ ꯃꯤꯡꯁꯦꯜꯁꯤꯡ ꯑꯗꯨꯕꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯧꯊꯣꯛꯇꯨꯅ ꯐꯣꯇꯣ ꯑꯗꯨꯕꯨ ꯅꯥꯟꯊꯣꯛꯄꯤ꯫ ꯃꯆꯦꯠ ꯃꯀꯥꯏ ꯂꯩꯍꯧꯕ ꯃꯤꯡꯁꯦꯜꯁꯤꯡ ꯑꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯈꯖꯤꯛ ꯌꯥꯠꯈ꯭ꯔꯦ꯫ ꯊꯣꯏ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯅ ꯁꯣꯛꯂꯤꯕ ꯑꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯃꯈꯨꯠ ꯑꯣꯏꯅ ꯍꯥꯏꯐꯦꯠ ꯄꯥꯏꯁꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥꯟꯗ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯐꯃꯨꯡꯗ ꯇꯨꯝꯍꯧꯔꯤꯕ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯨ ꯍꯧꯒꯠꯂꯕꯣꯏ ꯅꯤꯡꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯀꯞꯂꯤꯕ ꯑꯉꯥꯡ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯆꯥ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯐꯃꯨꯡꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯊꯣꯔꯛꯏ꯫ ꯀꯞꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯇꯝꯅ ꯂꯥꯛꯏ꯫ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯕꯒꯨꯝ ꯇꯧꯔꯛꯂꯦ꯫ ꯊꯣꯏꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯈꯣꯡꯗꯨ ꯑꯁꯨꯝ ꯊꯥꯡꯗꯨꯅ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥ ꯑꯗꯨ ꯌꯧꯔꯔꯦ꯫ ꯊꯣꯡꯒ꯭ꯔꯥ ꯑꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯇꯨꯝꯄꯛ ꯇꯥꯁꯤꯟꯗꯨꯅ ꯁꯨꯠ ꯁꯨꯠ ꯀꯞꯂꯤꯕ ꯑꯗꯨ ꯎꯔꯦ꯫ ꯊꯣꯏ ꯃꯥꯕꯨ ꯎꯔꯨꯕꯗ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯏꯊꯤꯜ ꯑꯃ ꯐꯥꯎꯏ꯫
ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯃꯊꯥꯗ ꯀꯣꯟꯅꯤꯡꯕ ꯐꯥꯎꯔꯤ꯫ ꯃꯥꯁꯨ ꯊꯣꯡꯒꯥ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯨꯏ꯫ ꯕꯨꯡꯉꯣ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯀꯅꯥꯅꯣ ꯅꯪꯕꯨ? ꯁꯤꯗ ꯀꯅꯥꯒ ꯂꯥꯛꯀꯦ? ꯑꯉꯥꯡ ꯑꯗꯨꯗꯤ ꯊꯣꯏꯅ ꯉꯥꯡꯁꯛꯂꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯩ꯫ ꯑꯉꯥꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯈꯖꯤꯛ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯨꯏ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯊꯣꯏꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯇꯞꯅ ꯂꯩꯊꯣꯛꯇꯨꯅ ꯄꯦꯔꯤ ꯄꯦꯔꯤ ꯊꯣꯏꯗ ꯌꯦꯡꯂꯛꯏ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯁꯛꯐꯝ ꯑꯗꯨ ꯎꯔꯨꯕꯗ ꯃꯁꯥꯗ ꯍꯥꯏꯉꯝ ꯇꯧꯉꯝꯗꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯊꯤꯜ ꯑꯃ ꯐꯥꯎꯕꯒꯨꯝ ꯇꯧꯏ꯫ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯇꯝꯕꯥꯛꯇ ꯁꯨꯝꯅꯤꯡꯂꯛꯏ꯫ ꯑꯁꯨꯝ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯊꯣꯏꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯅꯤꯗꯨ ꯃꯤꯠꯆꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯁꯣꯝꯗꯅ ꯁꯅꯥ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯅꯥꯆꯪꯗ꯭ꯔꯦ, ꯎꯪꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯩꯒꯗꯕꯒꯤ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯇꯣꯝꯄꯣꯛ ꯍꯦꯛꯇ ꯏꯁꯧ ꯍꯧꯔꯛꯏ꯫ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯗꯨꯛ ꯌꯥꯝ ꯈꯣꯏꯖꯪꯗ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯇꯜꯂꯒꯗꯤ ꯇꯣꯛꯈꯤꯕ ꯌꯥꯅꯤ ꯍꯥꯏꯔꯦꯗꯅ꯫ ꯃꯤꯒꯤ ꯋꯥꯗꯤ ꯋꯥꯇꯦꯅꯦ, ꯌꯥꯎꯖꯒꯦ ꯌꯥꯎꯖꯒꯦ ꯉꯥꯛꯇꯅꯤ꯫ ꯁꯅꯥ ꯃꯥꯟꯅꯕ ꯇꯟꯗꯅ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯦ꯫ ꯁꯅꯥꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯁꯨꯔꯤꯕ ꯑꯕꯣꯅ ꯃꯆꯤꯟꯗ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯩꯈꯣꯏꯁꯤꯕꯨ ꯔꯣꯕꯣꯠꯇꯨ ꯉꯥꯏꯔꯦ, ꯈꯤꯇꯪ ꯍꯦꯛ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕꯒ ꯇꯣꯛꯑꯣ ꯇꯣꯛꯑꯣ꯫ ꯄꯩꯁꯥꯅꯒ ꯃꯤ ꯂꯩꯕ ꯌꯥꯕꯩ ꯇꯥꯏꯞꯇ ꯁꯛꯇꯥꯁꯤꯒ꯫ ꯇꯞꯅ ꯉꯥꯡꯉꯨꯅꯦ, ꯅꯪꯁꯨ ꯑꯃꯨꯛꯇꯥꯅꯤ꯫ ꯅꯨꯡꯁꯤꯗꯦ ꯌꯥꯝꯅ ꯁꯛꯇꯥꯁꯦ꯫ ꯍꯅꯨꯕ ꯃꯥꯅ ꯅꯍꯥꯒ ꯁꯥꯗꯅ ꯗ꯭ꯔꯦꯁꯀꯁꯤꯅ ꯑꯩꯈꯣꯏꯗꯤ ꯍꯦꯜꯂꯤ꯫ ꯃꯇꯨꯗꯤ ꯂꯝ ꯈꯨꯗꯤꯡꯒꯤ ꯊꯤꯕꯅꯤ ꯑꯁꯦ꯫ ꯑꯕꯣꯒꯤ ꯋꯥꯗꯨꯗ ꯁꯅꯥ ꯉꯛꯆꯥꯟꯅꯅ ꯍꯪꯉꯛꯏ꯫ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕ꯭ꯔꯣ ꯑꯁꯤꯕꯣ? ꯑꯅꯤꯗ ꯅꯠꯇꯦ, ꯂꯝ ꯈꯨꯗꯤꯡꯒꯤ ꯂꯩꯕꯅꯤ꯫ ꯃꯍꯥ ꯂꯨꯈꯤꯗ꯭ꯔꯕ ꯃꯤꯅꯤ꯫ ꯑꯁ, ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯒ? ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤꯡ ꯑꯃꯅ ꯍꯥꯏꯕꯗ ꯁꯤꯅꯤꯡ ꯆꯤꯠꯇ ꯍꯤꯡꯍꯧꯕ ꯅꯨꯄꯥꯅꯤ ꯍꯥꯏ꯫ ꯍꯥꯟꯅ ꯉꯥꯏꯈꯣꯡꯗ ꯂꯩꯔꯤꯉꯩ ꯃꯤꯒꯤ ꯅꯨꯄꯤꯗ ꯃꯃꯤꯠ ꯌꯥꯝꯂꯨꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯗꯩ ꯈꯔ ꯗꯁꯥ ꯇꯥꯈꯤꯕ ꯌꯥꯎꯏ ꯍꯥꯏꯒꯨꯝ ꯇꯧꯕꯅꯤ꯫ ꯑꯩꯁꯨ ꯑꯀꯨꯞꯄꯗꯤ ꯈꯪꯗꯦ꯫ ꯉꯥꯏꯈꯣꯡꯗ ꯂꯩꯔꯝꯕ꯭ꯔꯣ ꯃꯥꯁꯦ? ꯂꯩꯔꯝꯕꯅꯤ꯫ ꯁꯤꯗ ꯍꯣꯡꯉꯛꯑꯒ ꯕ꯭ꯂꯦꯛ ꯀꯔꯕꯥꯔ ꯇꯧꯕꯗꯒꯤ ꯄꯩꯁꯥ ꯄꯥꯏꯔꯛꯏꯅꯤ ꯍꯥꯏ꯫ ꯑꯣ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 4ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯅꯤ ꯁꯅꯥ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯒ ꯂꯝꯕꯤꯗꯨ ꯃꯤ ꯀꯌꯥ ꯆꯠꯅꯗꯦ, ꯏꯇꯥꯛ ꯇꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯕꯒ ꯅꯍꯥꯟ ꯅꯣꯡꯃ ꯃꯈꯣꯏꯒꯤ ꯋꯥꯄꯜ ꯑꯗꯨꯗ ꯑꯉꯥꯡ ꯑꯃ ꯂꯩꯔꯝꯕ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯂꯛꯏ꯫ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯌꯨꯝꯇꯕꯨ ꯌꯧꯔꯕꯗꯤ ꯈꯟꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯏ꯫ ꯃꯥꯅ ꯏꯃꯨꯡ ꯆꯪꯂꯛꯄ ꯃꯇꯝꯗ ꯄꯤꯛꯂꯤꯕ ꯃꯆꯥꯗꯨ ꯀꯟꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡꯁꯤꯕꯨ ꯑꯁꯨꯛ ꯀꯟꯅ ꯀꯞꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯈꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯏ꯫ ꯊꯣꯏ, ꯊꯣꯏ, ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅꯦ ꯅꯨꯃꯤꯠꯁꯤꯅ ꯇꯥꯗꯣꯔꯀꯥꯟꯁꯤꯗ? ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟ ꯑꯗꯨ ꯔꯤꯡ ꯂꯥꯛꯏ꯫ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯃꯃꯥꯒꯤ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯁꯠ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ, ꯏꯃꯥ? ꯊꯣꯏ ꯌꯧꯔꯛꯑꯕꯣ ꯏꯕꯨꯡꯉꯣ? ꯁꯅꯥ ꯏꯉꯛ ꯉꯛꯅ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯃꯥ? ꯏꯍꯦ, ꯃꯧꯗꯨ ꯂꯥꯛꯑꯝꯕꯅꯤꯅꯦ, ꯂꯥꯡꯂꯦꯟꯗꯨ ꯄꯨꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯄꯨꯈꯤꯕꯅꯦ꯫ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯏꯍꯦ, ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯗꯕ꯭ꯔꯣ? ꯉꯥꯏꯍꯥꯛꯄꯨꯗꯤ ꯑꯣꯏꯔꯕꯅꯤ ꯆꯠꯈꯤꯕ, ꯌꯧꯔꯛꯄꯗꯤ ꯌꯥꯔꯦꯅꯦ꯫ ꯑꯝꯇ ꯊꯝꯃꯣ ꯏꯃꯥ, ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎꯇ ꯌꯦꯡꯉꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜꯗꯨ ꯀꯛꯊꯠꯂꯒ ꯊꯣꯏꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯏ꯫ ꯐꯣꯟꯗꯨꯁꯨ ꯏꯃꯨꯡꯗꯒꯤ ꯑꯣꯏꯅ ꯈꯤꯡꯂꯛꯏ꯫ ꯑꯁ, ꯐꯣꯟꯁꯤꯁꯨ ꯄꯨꯗ ꯃꯥꯜꯂꯤꯅꯦ, ꯀꯔꯤꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯥ ꯁꯥꯅ ꯁꯣꯐꯥꯗ ꯐꯝꯊꯩ꯫ ꯁꯣꯝꯗꯅ ꯃꯥꯏꯕꯤ ꯀꯨꯃꯨ ꯂꯨꯋꯥꯡꯂꯨꯒꯤ ꯃꯔꯝꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯔꯤꯕ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯁꯥꯗꯨ ꯂꯩꯇꯥꯗ꯭ꯔꯦ꯫ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯆꯪꯒꯗꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫
ꯁꯣꯝꯗꯅ ꯊꯣꯏꯕꯤ ꯃꯃꯧ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯕ ꯑꯗꯨꯗ ꯃꯁꯥꯗꯨ ꯂꯩꯇꯥꯗꯅ ꯃꯆꯥꯅ ꯐꯣꯟ ꯇꯧꯔꯛꯄ ꯉꯥꯏꯔꯝꯕꯅꯤ꯫ ꯏꯊꯥ ꯊꯥꯖꯗꯅ ꯀꯨꯃꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯄꯗꯨ ꯎꯕꯗ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯊꯣꯏꯕꯤꯅ "ꯏꯃꯥ, ꯏꯊꯥ ꯊꯥꯖꯗꯅ ꯏꯃꯥꯅ ꯑꯩꯒꯤꯗ ꯂꯥꯛꯄꯤꯕꯕꯨ?" ꯀꯨꯃꯨꯅ "ꯍꯧꯖꯤꯛꯃꯛ ꯉꯥꯏꯈꯣꯡ ꯆꯠꯁꯤ, ꯃꯇꯝ ꯂꯩꯇ꯭ꯔꯦ." ꯊꯣꯏꯕꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯥꯡꯇꯛꯅꯅ "ꯍꯥꯏꯔꯤꯁꯤꯕꯨ ꯏꯃꯥ, ꯂꯝꯕꯤꯗ ꯋꯥꯔꯤ ꯁꯥꯔꯁꯤ, ꯊꯦꯡꯈ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛ ꯃꯥꯡꯂꯒꯅꯤ." ꯊꯣꯏꯕꯤꯁꯨ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯌꯨꯝ ꯁꯣ ꯂꯣꯜꯂꯝꯂꯒ ꯊꯣꯔꯛꯏ꯫ ꯔꯥꯖꯦꯟꯁꯨ ꯊꯕꯛ ꯍꯜꯂꯛꯄ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯉꯥꯏꯈꯣꯡ ꯇꯝꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯊꯣꯏꯕꯤꯗꯤ ꯃꯁꯥꯗꯨ ꯂꯩꯇꯥꯗ꯭ꯔꯦ ꯀꯔꯤ ꯊꯣꯛꯂꯒꯕ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯀꯨꯃꯨꯗꯤ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯊꯋꯥꯏ ꯑꯗꯨꯅ ꯇꯧꯔꯤꯕ ꯑꯗꯨ ꯀꯨꯞꯅ ꯁꯦꯟꯅꯔꯤ꯫